Hanbamukata channel Sigi Mike de Gimiampano Pataram, October Nikogno Kurumjari. Amading a sifonkiba pouches in the Gimara headlines with the Maroga Pox and Putuna Luxury Tabishi. Speaker will leader Kalaga government Semgani Hibagi Wafam the XCM Gipokum. Magi individual Ngang Badugidi comment late. Vande Mataram na Chahi Chamga Yankay Shurak Pagi Thoram State Asidasu Pax and a Pangthokre. Vande Mataram Hinduna Ladeba Spirit Adu Manipuri Singi Suthauna Amadi Togalon the Mamitai Ajoy Kumar Bala. Hauzik Maruba Bautabishi. Speaker will leader Kalaga government Semgani Hibagi Wafam XCM Gipokum. Magi individual Ngang Badugidi comment late. Chaliba November Tha Sigi Manung the government Samlak Trabadi Speaker will leader Oina Kalaga government am same another claim Tauna Firep Lay Hiba BJP MLA Era Messon Fondo Kibawa from Madugi Matanga ex Minister N. Biren Singh Magi individual Ngang Bagi comment late Hiba Natana Wafam Amata Fondo Kidre BJP Manipur Pradesh na Sindun Taipa to take the labor party Tamban Changlan and Asipang to Kibalabaki. Isay Vande Mataram gi chahi chamga yankay shurok pagi thoram da hanaga Chief Minister N. Biren Singh na saruk yake. Kairaw SC dagi karakiba party SC MLA E Rameshwar Sangolsen numita Thawal District ki Tangjeng da Manipur Legislative Assembly Speaker T. H. Saita Singh Masaya na pangthok kiba thoram amada karigumba November tha asigi manung da popular government ama semlaktraga di speaker bu leader oina khalaga anauba laingak ama sembagi claim taunanabagi firep lay haina haiba wafam adu fongdokhi ngasi thoram adugi khudong chaba lawraga president rule laiba state asida party gi MLA amana speaker bu leader khalaga government semnanabagi claim tawgani hairiba adugi matang da pawmi sing da hangbo wahang da hanagi Chief Minister N. Biren Singh madugi chapchaba pakum piram khide Biren amahaki pakum da hai adom da chatna hanbiganu Mayam MLA Singh Delhi the Chatlaga leader Singh Unarubugi Wafam Thamjabani. Bihargi election gi matung the National General Secretary Organization BL Santos Lakani Hairakre. Magi individual Ngang Badugidi Kamel Late State Asida Miyamna popular government ama Thajaba Lairibasi Gimatang the Biren High Handak MLA Kungamangana Delhi the Chelui MLA Singh Dugi Puna North East Incha Sambit Pata Puna Manipur Baban the Faminaduna Manipur Oriba Pibamgi Matang Wari Sanaki. MLA Singi Maikegi Amata in a Manipur Miamgi Apamba popular government Amatamana Wafamasi Taksinki. Lady Bayang Asinamaram Orega Relief Camp to Ladiba IDP Sing a thing Lady Kudong Chada Singasi popular government Laktabati Safa Han Bada Kudong Chara Roy. Wafam Singasi Sambil Paterna situation with Fagatle higher level the Wafam Singasi Thamgi Hairakibani Matangi Numita Amuk Party Sigi National General Secretary Organization BL Santoska Mahak Speaker Saitabata Kemchan Govindas Tes Bisorjit Amasung Ibom Chayaw na Pumna MLA Taruko Unaduna popular government Thamana Bataksinki Madusu Mahak Soydana Manipura Tuba Matamda Lakani Haina Tajaba Piraklaga Laibani IDP Sing na Kudong Chadaba Kaya Ama Thingnaraga Lay Haibagi Matang the Hangba Wahang the Biren Haiki Hojikti IDP Sing Kudong Chadaba Kaya Ama Thingnari Mahak Nasu IDP Sing Unaduna Wari Sanaki Gamenda Kari Piri Amari Tabak Paikali Habadu Natabida Ladiba IDP Sing Ladiba Mafam Singdugi Club Mera Pavishin Sumaten Panganingi Hana Lupa Lising Amam Thagi Oina Pirami RCC Gi Yum Gidamak Lupa Laktara Simi Pakagi Lupa Lakteret Chayungi Kachayungi Lupa Lak Ama Pinanaba Toronki Serau Sugun Chingbada Yum Ayam Saba Loirabani IDP Singi Kudong Chadaba Simahang Sukhangi Toilet na Chingbaka Amadami Hena Laibadagi Hena Kudong Chadaba Kaya Thingaribu Mahak Nasunwaitaba Fawi Chayolgi Oina Special Dr. Singh Oina Chatpiduna Ana Layang Damak Sekna Senabiu Haina Sumari Lenaba Dishid SDO Amadi Miam Sumakobu Nungsina Pangba Yaba Mating Sing Pangana Bahanaga Chief Minister N. Biren Singh Apil Tauki. Pawmi Sing Hangba Topa Wang Amagi Pakum Period N. Biren High President Rule Gilangak Asinasu Adumak Tabak Sing Asitawi Popular Government Miam Over Tabak Thoram Sing the Risk Lauraga Oina Chatli Bureaucrat Sing the system the Hena Chatli Some Naharabada Yum Natraga Karigumba Ama Mai Chakpada Amadi Ichau Topada File approved Taunabagi process to Libagi Mathau Tagadra, Chak Libamaidu Hana Mutat Nabagi Ichaw Adukuda Katinganabagi system.
popular garment lay hana mai adu muthat pa ichaw adu thingna na bahona bada miyam bu safety oina na bahona bada garment ke priority oi humanity de yenglaga housik te idp sing asi relief camp ta thengari ba khudong cha da sing asi mari leina ba dc sing na yengsin biduna bi racket sing asi field da chatlaga yengsin haning bagi apam ba sing asi idp sing na su mangon da hairam ba lei haina hanagi ex chief minister n biren sing fongdokki Nakalama Romdana Bande Mataram na Chahi Chamaga Yankai Shurukpagi Thorum, State Ashida Supak Sana Pang Thokre. Bande Mataram na Hinduna Lairiba Spirit Adu Manipuri Singi Tauna Amadi Tawalonda Mamitai, Haina Ajoy Kumar Balana Sufong Dokre. Lebak Asigi say Oiriba Bakim Chandrana Iram Bande Mataram na Chahi Chamaga Yankai Shurukpagi Thorum. Ngasi lebak sin butunga Pang Thokpagum State Ashida Sum Manipur Garment Senduna Palace Compound Labor, MSF SDS ki auditorium da pangthokre Sri Balmukunda Dev Music College Department of Art and Culture Government of Manipur ke artist singna luchinglaga thoram adu da saruk yakibu singda Bande Mataram saktuna thoram adu haudoki Laibak asigi Prime Minister Narendra Modi na New Delhi ki Indira Gandhi Indoor Stadium da haudokiba chahi ama chupna pangthokadoriba Bande Mataram na chahi chamgai yankhai surakpagi mapung oiba thoram adu da PM na pikiba warol adu live streaming tawduna Manipur su Governor Ajoy Kumar Balana luchingduna MLA sing government ki makok thongbo official sing mahiroi sing amadi thoram adu da saruk yaba lakhiba miyam puna miyeng taminaki State asigi oina su Government Dance College Department of Art and Culture artist sing sung Jawaharlal Nehru Manipur Dance Academy ke artist sing Bande Mataram ki tungan choreography utuna amasung Bande Mataram ki short film amasung kaptuna thoram asi pangthoki ngasi ki thoram adu da Manipur ki Governor Ajoy Kumar Balana hai Bande Mataram lebak asigi sembada singtha ningai oiraba thodang loki Bande Mataram chahi chamaga yankhai suropa asida isai asina miyam da piriba loinaidraba paujel isai asigi nungi ichel miyambo khetnabagi mayokta lepnaba amatta oina lehenaba amadi laibak asigi santi tangdu leitaba amadi chawkhatpagidama kathokpa mathau tai haiba asi nahawna na ningsinghali mahakna hai laibak asida singnaba ama lakpada isai asina piriba paujel na ikhoibu lamjing lamtaktuna maraibak nungsibana khwaidigi wangba principle oigadabani haiba isai asi ningsin hangadabani Bande Mataram ki sakti bu nahawna ningsingba matamda Manipur su masak takladuna laklibu lamdam asigi miyam na maraibak maramdam nungsibagi thawna adu mamitai culture da inak khulaba lamdam asigi generation khudimaki miyoi singna mama lebak bu nungsi maraibak maramdam gidamakta lanthengnabagi thawna dagi hawraga freedom fighter ama oibagi ninghannaba naidraba thawna adu yamna maksing thaningai oi Governor na makha tan hai India ki puwari da Manipur lawkhiba thodang asi yamna amadi singthaningai oi independent India ki matam asida su Manipur na masek mangal thokna leiduna laibak asigi mingchat purakpa sanara kya puthokli tungan ba purok ki culture bu hena masak thokna ba artist kya puthokli amadi lamdam asigi miyamna tangdu leitaba amadi sogatpa bu mapung fana sogatli Bande Mataram na hingduna leiriba spirit adu Manipuri singi thawna amadi thogolonda mamitai Sri Balmukunda Dev Music College amadi Government Dance College Department of Art and Culture artist sing utkiba choreography thagat paga loinana AK Balana JNMDA pikiba misak thokpa contribution adu busu thagat ki mahakna hai JNMDA gi choreography ga laibak asigi tongan state ki masak taktuna apunban Pangalni haibu uttuna Bande Mataram da taseng ikai khumna utpa si thagatli mahakna hai 2047 fawda India asi chawkhat palaibak ama oinana bu khonari lamdam asida hojik hawkhiba matam ning tambagi da makta awaba kya mayok nakhiba adu ikhoina apunba saktam sagatun leikhiba kathokpagi thawna adu su leisi Bande Mataram asi isai ama oina khak ugumsi masi ikhoina ngakuna chatkadaba wasak ama oina lokshi mi khudimak puna chawkhatuna pangal kanba laibak ama saganaba ikhoi puna thodang saruk yaminasi laibak asigi oina ngasi New Delhi da pangthokkiba Bande Mataram na chahi chamaga yankhai surukpagi mapung oiba thauramga pungpham manana Manipur College tu thoram asi pangthokre
PM Modi na saruk yaduna New Delhi gi Indira Gandhi Indoor Stadium da pangthokiba thoram aduda live streaming tawduna midyeng takhibaga loinana Vande Mataram saktuna pangthokiba thoram aduda singjamai SC gi MLA Y Khemchan College asigi mahiroi faculty member NCC gi cadre NSSYRS volunteer sing saruk yaki Biramagol College Sawambung dasu Vande Mataram na chahi chamaga yankhai surokpagi thoram asi college asigi IQAC NSS amadi YRC unit na sinduna college asigi gymnasium hall da pangthoki thoram adu lamlai asigi MLA KH Ibomcha yauna college asigi oja sing saruk yaduna Vande Mataram saktuna pangthoki masini ngasi nongmagi maroiba headline sing amade maroiba paw sing tabirab singbu asigi damakadi matang swaida tension jari amadi channel sibu nungsibiduna like share amadi subscribe toba kawbiganu haibaga lonana pothas